Ngashi Nungdang Wairam Ponghiba Tuan Manipuri Sipong Singdigi Masum Tokiba Todo Watok Singdigi Maru Ebe E Pauxing Kongacharaga Manipur Top Channel Gi Maikedi Mam the share to Zuganbada Laybok Sigo COVID-19 update Mam the Tamzage Kwaidigi Yambo Oina Lak Mariga Lising Taraga Mari Positive Oire Listing Hunga Samapan Taraga Manga like Hidrek COVID-19 Anisuba Web Q in a Kwaidigi Yamba that Miyoi Lak Mariga Lising Taraga Mari Positive Webagolina Miyoi Listing Hunga Samapan Taraga Manga like Hidrek Housic Powder Kuror Taraga Taruka Lak Nipugumapan Vaccine Kaptokre Masi Ahan PSQ in a Lak Taragumdoi Anisuba PSQ in a La Kaptokibene Housic Powder Miyoi 3.31 discharge tawkre amasu 1.76 na nabadagi faduna recover tawre machine maram oiraga recovery rate asi 81.95 ta leire makha chatharak poina Manipur gi maru eba paw khara Chief Minister N Birena miyeng sanghaningi Manipur gi lamje semi amasum Nagaland khungi seluri anigi khunja singna boundary gi matang de itat tatana khatna sainaba thoklibasi thoktanaba jesami ngaknaba BDF samarom PBU haina Chief Administrator na Lainga Tamlakwabu, Manipur Chief Minister N Birena Manipur gi boundary ngak liba jesami praja singi ngak senminaba security outpost ama amasum darkar liba kudimak piduna thamba mathau tai haini su pawa manapalli makha satharak poina to papaw khara namo mahairoi lup tarukna lupa crore ama romgi oigadaba hidak managi polam bora sahumrom fagatuna mai thakre Mahairoi Rup Taruk Emsu MSF Desam KSO KSA Suk Amadi Ems ki apun Mahairoi Singna Nishagi Mayok Sangchilapa Kongjangi Saru Am Oina Ngasi Mantri Pukida Labor Posay Tamba Godown Amada Ti Humada Yam Laba Nishagi Polam Boras Sahumrop Pagatuna Pomisingi Mamang na Mai Taduna Mankre Mahairoi Lup Taruk na COVID-19 Giluraba Tanja Sida Nishagi Karbata Ribusina Nisasing Pusilakle have a cock number paw on a pangbadi posay tamba go down to seek down to tea humbada Talabora Sahum Rom Leramathenaki Madugi Marakta Kaini Zadanasum Kas Yoromki Polam Singadu Sarakna Lupakur Amarungi Organisuhadi Miam Tin Mama Pamda Kwamadi Talapsaraga Tin Sitpamatam the Madurigi COVID-19 Sandopa Hengat Lay Haiba Akang I Singi Pauta Matuina Drive Assistakibne Suhari Narang Su M Suna Market Lupa Lak Marirongi Oigataba Hidak Managi Polam Sing Fagatuna Mai Takiba like Rabani Hainisu Paushin Maxing Pali Makasa Tarakpoina Topa Marui Pau Kurana M Suna quality maintained to the Fundere High School Hostel Things in Cre Campaign for Total Education Gi Saruk Am Oina M Suna Ngasi Wangzing Tenta Kendragi Manung the Leba Fundere High School Satuna Ying Silubada School Sigi Nauna Sagaliba Boys Amasum Girls Hostel Amadi Staff Quarter Gi Saruk Sing Quality maintain tawduna saramba thengnarakpadagi thingjinkre Manipur asi yuwa hawak zone gi manung sanba lamdam oibana ngahak leitana yuwa habigi thawdok kya maram thokle masigi matang na emsu headquarter gi RD secretary mani ningthaujamna phongdokhibada mahairoi singi sagaliba saruk sing quality maintain tawramdaba sina mahairoi singda khudong thiba tholakpa matamda kanana madugi daita pugodoribano Nauna Sagaliba Saru Asikaramba scheme gi Makada, Tauribano Haiba Headmaster, Kangalam Daba Lebak Tibene, Maduda Sienri Basing, Nimit Mangani Gimanunda M Suda, Wakal Taminagadabani Hainesu, Paush Namakatan Fundorakli, Atopa Pawamana, MSF ki Yangsen Kongsa Satkre, Manipur Student Federation MSF Head Office ki General Secretary Hizam Rosan Amadi, MSF Bisnupur District Committee ga Punakusan Madura Ngasi District Hospital Bisnupur Yengsin Kre Yengsin Kibaduda Hospital Amadi Oxygen Plant Ani Yengminaki Amasum District Hospital gi Type 11 Amadi B Type the cylinder kunga mathoy gi sang leramba thenaki Hospital Amada lefam thopa sang dagi yamna wan leramba thenaki Bisnupur gi COVID care Amadi Hospital asi salaina ba honabada cylinder asi asuki matik wale maramaduna thuba matamda lenga na miyeng sangbiyo COVID care asi mai gi khudong saba leitabana khudong thiningai oire hainasu pausna makhatana phali atopa pawmana COVID-19 na ba sibigi sang wangkhalagli basi lenga na thodang logadabani Lawyer Forum Human Right Manipur na thadorok pasirol lenga na medical facility matik sana pidabadagi COVID-19 na naraba sing sibigi sang wangkhalagli ba sigi thodang lenga na logadabani hauji oxygen konana leitaba vaccine kapana sel loba test tawna ba sel leitabadagi test tawba ngamdana leidiba kaya hidak leinaba sel leitabadagi awaba tahaliba kaya asi lenga na thokwan mani
Bharat Sangvidhan gi article 22 right to life and personal liberty Leibak masa amadi hingba amadi masa marum dom gi ningtamba phanganba haibase lenga ki soidraba thodangni sibagi sang wangkhalaglaba matam sida lenga na doctor nurse amadi atai health workers sing masing wale oxygen wale vaccine leitre haiduna anaba sing sian ba yaroi khudakta award pa mayam sing asi lehanna ba singadabni haujik tangai fadaba kya lakpana maram oiraga complete lockdown ama satna ba sungani amasum lenga na laukhalakliba thabak khudingmakta miyamna su Ingadabani, Karak Hana, Mikup Kang, than SOP, Ngau Haina Laurabasu, Tawa Sadriba Miam Wakal Tapape, Award Pamasak Matum Kutata Panganduna, Miami Punsi, Kangadabani, Tang Labamio Mapo Asit, Lyset Asina, Kangutakta Punsi, become Nahali Basi, Langaka Miamga, Punating Nagadabani, Hainesu, Pau Sina make sing Fundorakli. Makasa Tarapuena Masum Lushila Puena Topamarueva, Paukra Miam Hapsagi. State Minister na COVID Care Center sing set to na hakting na yengsin kre pamung sa truk leba na moy kunang kung amadi babina special hospital da COVID Care Center atubo matamda hangdo kadawri Manipur COVID-19 positive oiba Miyoi sing nongmagi masing hengalakpag anoy na layeng pamnagtabagi awaba mayok na ba haurak liba si koonanab gitamakta State Minister and Birena nga si Impal East amasum Impal West ki tuan mapam singda anauba COVID Care Center sing hangdok na ba koine satuna hakting na naging sinkre State Minister N Biren gi khongsat aduda phamung satruk laigadaba Impal West ki lamoi khonang khongi COVID Care Center hakting na naging sinki loinana center asi nimit khrani gi matungda hangdok tuna COVID patient sing layengba phanghalagani haiki State Minister na makhatana Impal East ki Kabaishwagi Central Jail gi mamang thangwa sangpham gi sarukta lairiba Babina Special Hospital gi phibam yengsinki hospital asida ICU yauna phamung kunthraga manga laigadaba tongan ba COVID layeng pham ama hayengdagi hauna hangdokadawri hiramisi gi matangna Babina Special Hospital gi Chairman kam Managing Director Dr. T.S. Dabalina State Minister ga yanaba purakre State Minister makhatana ngasi Impal East gi Kanchipur da lairiba Ilan Hospital satuna hospital asigi phibam yengsinbaga loinana hospital asida phamung humdra laigadaba COVID block ama hangdokna basu hospital authority ga yanaba purakhi loinana me tara ningthoka ba numita COVID block asi hangdoktuna miyamna layengba phangangadawri amasum State Minister gi Facebook page ta phongdokpo wafam gi matungina miyam gi mafam da phongdoraklibidi hauji oiriba COVID-19 laisat ki ana layengi matangna State Minister gi secretariat mari lainaba Health sector gi official single loinana COVID-19 laisat thiengnana review meeting pangthok tuna laibigi mathakta CM asamana COVID Care Center sing phibam hakthingna satuna yengsinduna COVID na naraba Miyoi sing mapung phana layengba phangana ba thabak lokhat kani sohaiki loinana miyamna su COVID-19 gi SOP ngana satpina ba State Minister gi Facebook page ki kuthangda miyamda appeal tawrakli amaramda ngasi Ministry of Health and Family Welfare gi makedigi 60 oxygen concentrator Delhi dagi aeroplane puraktuna Impal airport thunglare 60 oxygen concentrator asi United Nations Children's Emergency Fund UNICEF ki makhada Bharat Sarkar gi Ministry of Health and Family Welfare na pirakhibani hainisu pausna phongdorakli pausu lusilakpoina atopase phong amadana asumna phongli jesami khulngak senana security ki matangna Chief Minister gi miyeng sangbiu MPP Manipur gi lam oiriba jesami amasum Nagaland khulgi meluri ani ki khunjasingna boundary gi matangna itatatana khana sainabagi thodok thoklibasi amuk hana thoktana jesami khulngak senanaba VDF sama PBU haina jesami gi village chief Anizon tena Manipur Sarkar haijaba lekre village chief asina thamnakliba wafam asi Manipur gi Chief Minister N Berena Manipur gi boundary ngak liba jesami praja singbu ngak sinbinabagi damakta security outpost ama soidana darkar leiba khudingma thamba mathau tai haina Manipur People Party gi Vice President Dr. S. Ibomcha Singhana hairi MPP gi Vice President Dr. S. Ibomcha na ngasi press ta tholak sirol asina hairibadi Manipur gi Chief Minister amasum atai minister singi ahan mathaudi lamdam asigi boundary amasum lamdam sida khunda minariba furuk khudingma pungak sinbiba haibisini Manipur gi ngamkhai oiriba jesami praja singna lairiba lam singna yumlonaba state Nagaland gi melori khunja singna security singa loinana sangsilaglaga Manipur gi lamkhai manungda hauri umang sing kokthokuna boom cultivation gi thabak sa tharakliba asi Manipur Sarkarna Nagaland Sarkar khanganduna thingadabani Manipur gi boundary ngaliba jesami praja singi wakaching Sarkarna tabiduna woroisin purakna bohona biu
Serol asina hai Manipur gi ngamkhai BJP na lusingwa sakar asina ngak senba ngamdaba haibasi yumlonaba state singi amadi malem gi lebak singi mamang ikai ningai oidabara Chief Minister N Beren Singh de Sasi amasum khungang de Sasi haikhraga jesame gi wathokna thaiduna thamnabadi Chief Minister na miyamda Maraibak Manipur nungsibagi ngangkiba wafam khudimak ngaihak ki oirabara haiba wahang kaya hangnaraktringaida wathok asi lusinana bohotnaw haiba wafamsu MPP na thamnakli Pau sulusilakpoina tentakna ngasi Manipur gi COVID-19 update mayam hapsaramge yamnamat laibak thibini mayam ngasi Manipur miyoi satruk COVID-19 positive oikre Bisnupur miyoi kuntraga humdoi Sandel miyoi taret Susampur nifu taru Imphal East samaga humdraga mathoi Imphal West saniga taraga mathoi Kaksing taraga nipan Kamjong ani Kangpokpi ahum None taruk Senapati taraga taret Tamenglong taraga mapan Tengnopal ama Thaubal kun Urkhul nifu taru pun miyoi satruk ngasi pung kun gamarida Manipur COVID-19 positive ohenki amasuk Imphal East gi miyoi ama aduga Kaksing gi miyoi ama punna miyoi ani pungkun gi mari isda Manipur COVID-19 positive oiduna laikhidre haina sungasi thadorakpa COVID-19 gi update amana makhata na palli aduma hazukuna di matang sa lusinjarage aduga anabo update sing mem sujoiduna pijarake adu phonga minerasi